Myanmar based TOUBA LALHOULUP AMAGA SHAMNADUNA LONA YADABA MAONGDA KHUTSU KHUTLAI TRAFFICKING TOUBAGA MARI LEINANA NIANA FAKHIBA Lalngaihawma gi Mathakta Ngarang charge Thangatkhre Hiramasi Matang the NIA Tadorok Pachero Lamana High Lalngaihawma gi Mathakta NIA Special Court New Delhi da Phakhiba charge Aduda IPC gi Tongan ba section ki Makada Arms Act Explosive Substance Act amadi UAP Act na chingba kaya pali Loinana Northeast region da arms trafficking ge network tauba da hakchinna yawba mioi amasu oiri haina Lalngaihawma gi Mathakta charge tawri NIA na chathaba thizin humjin ba aduda Lalngaihawma asi Myanmar da base tauba LALHOULUP singa naknaba mari leinei haiba khangba ngamlei LALHOULUP sing asigi mateng na KHUTSU KHUTLAI amadi explosive sing tongan ba LALHOULUP amadi criminal group sing da Pirambani Hairi, Masika Irona na Myanmar da base tauba associate singi mateng dagi yamlaba senpam kiasu lauram ki haina cheroles na makhatari